ꯍꯧꯖꯤꯛ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯟꯖꯥꯡ ꯍꯦꯛꯑꯒ ꯂꯩꯔꯦ ꯂꯧꯕꯨꯛꯇ ꯑꯩꯈꯣꯏ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯆꯅꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯏꯪꯈꯣꯜ ꯀꯣꯏꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯍꯥꯏꯁꯦ ꯏꯊꯩ ꯂꯧꯈꯣꯡ ꯐꯪꯕ ꯂꯩꯇꯕꯅꯤꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯑꯆꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯍꯥꯏꯇꯥꯔꯦꯅꯦ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯒꯨꯝꯕꯅꯤ ꯌꯥꯝꯅ ꯀꯨꯏꯕ ꯅꯠꯇ꯭ꯔꯤ ꯇꯧꯔꯤꯕ ꯑꯩꯈꯣꯏ ꯁꯣꯝ ꯃꯥꯏꯀꯩ ꯁꯣꯝ ꯁꯥꯏꯠꯇꯗꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯌꯥꯝ ꯊꯤꯅ ꯍꯋꯥꯏꯁꯤ ꯄꯥꯜꯂꯦ ꯌꯦꯡꯕꯤꯌꯨ ꯍꯋꯥꯏꯁꯤ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯜꯂꯦ ꯂꯧꯕꯨꯛꯁꯦ ꯂꯧ ꯏꯀꯪꯁꯨ ꯊꯣꯛꯈꯤꯕꯅꯤ ꯑꯌꯥꯝꯕꯅ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯁꯦꯀꯦꯟ ꯂꯥꯔꯖꯦꯁ ꯃꯅꯤꯄꯨꯔꯒꯤ ꯄꯦꯗꯤꯂꯦꯟ ꯑꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯌꯥꯝ ꯃꯥꯏ ꯄꯥꯛꯅ ꯍꯋꯥꯏ ꯊꯔꯥꯛꯁꯤ ꯄꯥꯟꯕ ꯎꯏꯌꯦ ꯁꯤ ꯌꯥꯝ ꯐꯩꯌꯦ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤ ꯑꯝꯇꯪ ꯃꯣꯏ ꯀꯩꯅꯣ ꯈꯔ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯖꯒꯦ ꯍꯋꯥꯏꯗꯤ ꯌꯥꯝ ꯐꯖꯅ ꯄꯥꯜꯂꯦ ꯃꯁꯤ ꯑꯃꯦꯔꯤꯀꯥꯟ ꯄꯤꯒꯨꯝꯕ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯣ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯩ ꯁꯨꯝ ꯍꯋꯥꯏ ꯀꯩ ꯍꯦꯛꯄ ꯎꯕꯁꯤꯗ ꯂꯧꯕꯨꯛꯁꯤꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏꯖꯥꯠꯅꯦ ꯁꯨꯝ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯎꯅꯖꯒꯦꯅ ꯁꯤꯒꯤꯁꯦ ꯀꯌꯥꯔꯛ ꯁꯨꯕ ꯀꯃꯥꯏꯅ ꯇꯧꯕ ꯁꯤꯒꯤ ꯂꯝꯂꯥꯏ ꯃꯥꯏꯀꯩꯗꯗꯤ ꯁꯨꯃꯥꯏꯅ ꯂꯧ ꯍꯦꯛ ꯂꯣꯏꯕꯒ ꯏꯪꯈꯣꯜ ꯀꯣꯏꯕꯒꯤ ꯀꯩꯅꯣꯁꯦ ꯄꯥꯛ ꯎꯕ ꯐꯪꯗꯦꯕ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯕꯤꯔꯒꯦ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯤꯁꯦ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯔꯥ ꯑꯗꯨꯝ ꯑꯍꯥꯟꯕꯅꯦꯕꯀꯣ ꯑꯗꯣ ꯏꯊꯩ ꯂꯧꯈꯣꯡꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕꯗꯤ ꯐꯪꯕꯗꯤ ꯎꯗꯦꯀꯣ ꯀꯨꯝꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯁꯤꯒꯤ ꯀꯩꯅꯣꯒꯤ ꯍꯣꯏ ꯇꯨꯔꯦꯜꯂꯣꯝꯗꯒꯤ ꯂꯥꯛꯄ ꯏꯁꯤꯡ ꯆꯦꯅꯦꯜꯁꯦ ꯑꯥ ꯁꯤꯗꯒꯤ ꯀꯨꯝꯁꯤꯒꯤ ꯑꯣꯏꯅ ꯈꯔꯗꯤ ꯐꯪꯉꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯇꯧꯕ ꯑꯣꯏꯔꯒꯁꯨ ꯁꯤꯒꯤꯁꯤꯃꯗꯤ ꯏꯁꯤꯡꯗꯤ ꯆꯤꯡꯗ꯭ꯔꯦ ꯁꯤ ꯍꯦꯛ ꯍꯨꯟꯕꯒ ꯅꯣꯡ ꯇꯥꯈꯤꯕꯗꯣ ꯑꯗꯨꯗꯨꯅ ꯇꯥꯟꯖꯥ ꯆꯥꯈꯤꯕ ꯍꯥꯏꯇꯥꯔꯦ ꯏꯊꯩ ꯂꯧꯈꯣꯡꯗꯤ ꯐꯪꯗꯦꯕꯀꯣ ꯑꯗꯣ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯍꯨꯟꯈꯤꯕ ꯃꯇꯨꯡ ꯅꯣꯡꯁꯦ ꯑꯗꯨꯝ ꯈꯔ ꯈꯔ ꯂꯥꯛꯄꯤꯔꯦ ꯍꯥꯏꯕꯅꯦꯕ ꯑꯣ ꯑꯗꯨ ꯂꯥꯏꯕꯛ ꯌꯥꯝ ꯐꯩꯌꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯊꯥꯕꯤꯔꯤꯁꯦ ꯃꯔꯨ ꯑꯣꯏꯅ ꯍꯋꯥꯏ ꯊꯔꯥꯛꯅꯗꯤ ꯑꯌꯥꯝꯕ ꯎꯔꯦ ꯍꯪꯒꯥꯝ ꯊꯥꯏ ꯑꯗꯒꯤ ꯀꯣꯕꯤ ꯈꯔ ꯊꯥꯏ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯊꯥꯏ ꯑꯗꯣ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯗꯕ ꯑꯗꯨꯅ ꯁꯤ ꯐꯦꯟ ꯑꯣꯏꯅ ꯁꯤꯅꯤ ꯍꯣꯏ ꯑꯗꯣ ꯏꯁꯤꯡꯁꯦ ꯀꯩꯅꯣꯒꯨꯝꯕꯗꯤ ꯂꯩꯕꯤꯗꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯏꯊꯩ ꯂꯧꯈꯣꯡꯒꯤ ꯈꯣꯜꯂꯥꯎꯅꯆꯤꯡꯕꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯕ ꯅꯠꯇ꯭ꯔꯣ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯈꯣꯜꯂꯥꯎꯗꯤ ꯑꯗꯨꯝ ꯂꯥꯎꯗꯅ ꯂꯥꯛꯏꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯐꯪꯗꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯑꯣꯏꯅꯗꯤ ꯏꯁꯤꯡꯗꯤ ꯊꯥꯕꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇ꯭ꯔꯤ ꯑꯗꯨꯒ ꯀꯨꯝꯁꯤꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯣꯏ ꯁꯣꯂꯣꯝꯗꯒꯤ ꯊꯧꯕꯥꯜ ꯇꯨꯔꯦꯟꯒꯤ ꯁꯤꯒꯤ ꯃꯣꯛꯁꯨ ꯂꯝꯕꯤ ꯑꯁꯣꯂꯣꯝꯗ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯀꯃꯤꯇꯤꯅ ꯆꯠꯂꯒꯀꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯅꯨꯡꯈꯤ ꯀꯔꯤ ꯂꯩꯁꯤꯡꯁꯦ ꯏꯁꯤꯡ ꯂꯣꯏ ꯀꯪꯗꯧꯔꯦ ꯈꯔ ꯊꯥꯕꯤꯌꯣꯅ ꯊꯥꯔꯛꯄꯗꯒꯤ ꯍꯣꯏ ꯊꯧꯕꯥꯜ ꯇꯨꯔꯦꯟꯒꯤ ꯗꯥꯝꯗꯒꯤ ꯏꯁꯤꯡ ꯊꯥꯕ ꯌꯥꯕꯒꯤꯁꯤꯗ ꯈꯣꯡ ꯑꯃꯗꯤ ꯇꯥꯏꯅꯅ ꯂꯩ ꯍꯥꯏꯕꯀꯣ ꯑꯗꯨꯏꯗ ꯈꯤꯇꯪꯗꯤ ꯊꯥꯕꯤꯔꯛꯄ꯭ꯔꯣ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤ ꯄꯨꯈ꯭ꯔꯤꯁꯦ ꯆꯤꯡꯁꯤꯟꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯀꯥꯟꯗꯀꯣ ꯍꯣꯏ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯍꯨꯝ ꯂꯩꯌꯦꯕ ꯁꯤꯁꯤꯒꯤ ꯏꯁꯤꯡ ꯆꯥꯅꯕꯒꯤꯗꯃꯛꯇ ꯋꯥꯏꯌꯦꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯔꯒ ꯑꯗꯨꯃꯥꯏꯅ ꯊꯥꯕꯤꯔꯛꯄꯅꯦ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯍꯨꯝꯁꯦ ꯆꯤꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯊꯤꯡꯖꯤꯟꯕꯤꯕ ꯇꯧꯋꯦꯕ ꯑꯗꯨꯗꯨꯗꯤ ꯏꯁꯤꯡꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯕꯤꯔꯛꯇꯦ ꯍꯥꯏꯕꯅꯦꯕ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯕꯤꯔꯛꯑꯒꯗꯤ ꯁꯤꯗ ꯂꯩꯔꯤꯕ ꯂꯧꯐꯝꯁꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯅ ꯑꯍꯥꯡꯕ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯏꯪꯈꯣꯜ ꯀꯣꯏꯕꯗꯨ ꯄꯥꯝꯃꯦ ꯍꯥꯏꯕꯤꯕꯅꯦꯕ ꯍꯥꯏꯕꯗꯤ ꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯟ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯂꯩꯕꯤꯔꯤꯁꯦ ꯃꯤ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯔ ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯅ ꯇꯧꯕꯤꯅꯤꯡꯕꯗꯤ ꯂꯩꯕꯤꯔꯝꯒꯅꯦꯕ ꯑꯍꯥꯟꯕ ꯇ꯭ꯔꯥꯌꯦꯜ ꯑꯣꯏꯅ ꯇꯧꯕ ꯍꯣꯏ ꯑꯀꯣꯏꯕꯁꯦ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯑꯣꯜꯂꯛꯄ ꯆꯍꯤꯁꯤꯗꯗꯤ ꯐꯖꯅ ꯄꯨꯂꯞꯅ ꯇꯧꯒꯦꯅ ꯇꯧꯕꯤ ꯑꯣꯜꯂꯛꯄ ꯆꯍꯤꯗꯗꯤ ꯁꯤꯗ ꯂꯩꯔꯤꯕ ꯂꯧꯐꯝ ꯑꯍꯥꯡꯕ ꯁꯣꯝꯗ ꯎꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯏꯪꯈꯣꯜ ꯀꯣꯏꯍꯧꯗꯕ ꯃꯌꯥꯝꯁꯤꯁꯨ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯅ ꯀꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯊꯥꯖꯕꯁꯨ ꯊꯝꯕꯤꯌꯦ ꯑꯗꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯏꯃꯥ ꯑꯝꯇ ꯍꯥꯏꯕꯤꯌꯨꯗꯅ ꯏꯃꯥꯒꯤ ꯃꯤꯡꯅ ꯀꯩ ꯀꯧꯕꯤꯒꯦ ꯑꯩ ꯈꯥꯏꯗꯦꯝ ꯑꯣꯡꯕꯤ ꯄꯅꯤꯃꯥꯁꯤ ꯍꯣꯏ ꯑꯗꯒꯤ ꯀꯩꯅꯣꯗꯤ ꯏꯃꯥꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯕꯤ ꯑꯍꯩꯕꯝ ꯑꯣꯡꯕꯤ ꯁꯨꯅꯤꯇꯤ ꯍꯣꯏ ꯑꯗꯒꯤ ꯏꯃꯥꯒꯤ ꯍꯋꯥꯏ ꯊꯔꯥꯛ ꯍꯦꯛꯄꯤꯔꯤꯁꯦ ꯏꯃꯥꯒꯤ ꯃꯤꯡ ꯑꯩꯈꯣꯏ ꯅꯤꯡꯊꯧꯖꯝ ꯁꯅꯥ ꯅꯤꯡꯊꯧꯖꯝ ꯁꯅꯥ ꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯁꯣꯝꯒꯤ ꯏꯆꯜ ꯍꯥꯏꯒꯗ꯭ꯔꯥ ꯈꯦꯇ꯭ꯔꯤ ꯃꯌꯨꯝ ꯊꯣꯏꯕꯤꯅꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯀꯣ ꯃꯤꯡ ꯈꯔ ꯑꯝꯇ ꯈꯔ ꯍꯥꯏꯕꯤꯌꯨꯕ ꯃꯤꯡ ꯅꯤꯡꯊꯧꯖꯝ ꯁꯣꯅꯤꯌꯥ ꯁꯣꯝꯒꯤ ꯑꯩꯒꯤꯅ ꯑꯣꯏꯅꯥꯝ ꯏꯕꯦꯝꯆꯥ ꯍꯣꯏ ꯑꯗꯣ ꯍꯣꯏ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯏꯆꯦꯅꯤꯀꯣ ꯃꯤꯡ ꯍꯥꯏꯕꯤꯌꯨ ꯈꯦꯇ꯭ꯔꯤ ꯃꯌꯨꯝ ꯑꯣꯡꯕꯤ ꯄꯥꯃꯣꯗꯅꯤ ꯍꯣꯏ ꯃꯤꯡ ꯍꯥꯏꯕꯤꯌꯨ ꯅꯤꯡꯊꯧꯖꯝ ꯑꯣꯡꯕꯤ ꯄꯤꯅꯥ ꯍꯣꯏ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩꯒꯤꯅ ꯁꯨꯟꯗꯔꯤ ꯍꯣꯏ ꯑꯠꯆꯥ ꯑꯗꯨꯗꯤ ꯏꯃꯥ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯅꯦ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯒꯀꯣ ꯊꯕꯛꯁꯨ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯤꯔꯤꯀꯣ ꯃꯁꯤꯒꯤꯁꯦ ꯏꯁꯥꯅ ꯂꯩꯔꯒ ꯊꯥꯖꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯒ ꯂꯩꯕ꯭ꯔꯣ ꯁꯤꯒꯤꯁꯦ ꯀꯩꯅꯣꯅꯤ ꯏꯔꯥꯕꯣꯠ ꯐꯥꯎꯟꯗꯦꯁꯟꯅ ꯑꯩꯈꯣꯏꯅ ꯈꯔ ꯁꯤ ꯍꯋꯥꯏ ꯍꯨꯟꯖꯒꯦꯅ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯩꯃ ꯁꯤꯟꯊꯥ ꯂꯨꯞ ꯑꯩꯅ ꯑꯃ ꯑꯩꯈꯣꯏ ꯂꯥꯟꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯂꯤꯡꯈꯠꯆꯔꯦ ꯑꯗꯨ ꯍꯋꯥꯏ ꯍꯨꯟꯒꯦꯅ ꯍꯥꯏꯕꯁꯤꯗ ꯃꯔꯨꯗꯨ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯃꯥ ꯑꯩꯈꯣꯏ ꯄꯤꯔꯛꯑꯒꯦꯅ ꯍꯋꯥꯏ ꯕꯦꯒ 10 ꯄꯤꯔꯛꯑꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯃꯦꯔꯤꯀꯥꯟ ꯄꯤꯔꯣ ꯃꯁꯤ ꯀꯔꯤ ꯚꯦꯔꯥꯏꯇꯤꯅꯣ ꯑꯃꯦꯔꯤꯀꯥꯟ ꯄꯤꯅꯤ ꯍꯥꯏ
ꯑꯃꯦꯔꯤꯀꯥꯟ ꯄꯤꯅꯦꯕꯀꯣ ꯑꯗꯨꯒ ꯃꯁꯤ ꯌꯣꯟꯅꯕ꯭ꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯆꯥꯅꯅꯕ ꯑꯣꯏꯕꯤꯔꯣ ꯀꯔꯝꯕ ꯀꯩꯅꯣꯗ ꯁꯤꯖꯤꯟꯅꯕꯤꯒꯗꯣꯏꯅꯣꯕ ꯌꯣꯟꯕꯒꯤꯗ ꯇꯧꯕꯤꯗꯣꯏꯔꯣ ꯍꯣꯏ ꯍꯣꯏ ꯂꯥꯟ ꯉꯥꯛꯄ ꯀꯥꯡꯕꯨꯗ ꯄꯤꯁꯦꯅ ꯋꯥꯔꯦꯞ ꯇꯥꯟꯅꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯈꯔ ꯑꯃꯗꯤ ꯌꯣꯜꯂꯅꯤ ꯈꯔ ꯑꯃꯅ ꯍꯣꯏ ꯑꯩꯈꯣꯏ ꯍꯄꯥ ꯂꯩꯕꯤꯔꯛꯏꯕ ꯈꯥꯔꯤꯁꯤ ꯑꯩꯈꯣꯏ ꯖꯤꯂꯥ ꯄꯔꯤꯁꯠꯀꯤ ꯖꯥꯃꯤꯅꯤꯅ ꯂꯩꯕꯤꯔꯛꯄꯅꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯒꯤ ꯏꯃꯦꯜ ꯏꯕꯣꯝꯆꯥꯒꯤ ꯅꯨꯄꯤꯒ ꯕꯤꯅꯣꯇꯥꯒ ꯃꯕꯥꯅꯤꯅ ꯂꯩꯕꯤꯔꯛꯄꯅꯤ ꯃꯣꯏꯁꯨ ꯈꯔ ꯈꯔ ꯊꯨꯡꯉꯅꯤ ꯍꯣꯏ ꯑꯗꯩ ꯂꯧꯐꯝꯁꯦ ꯑꯩꯈꯣꯏ ꯋꯥꯔꯤꯅꯦꯕ ꯍꯣꯏ ꯍꯣꯏ ꯁꯤꯒꯤꯁꯨ ꯃꯄꯨꯗꯨꯗ ꯈꯔ ꯄꯤꯔꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯏꯔꯥꯕꯣꯠ ꯐꯥꯎꯟꯗꯦꯁꯟꯗꯁꯨ ꯇꯧꯕꯤꯔꯛꯄꯒꯤ ꯈꯔ ꯃꯣꯏꯒꯤꯁꯨ ꯄꯤꯖꯦꯅ ꯋꯥꯔꯦꯞ ꯇꯥꯟꯅꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯃꯊꯪ ꯆꯍꯤꯗꯗꯤ ꯈꯔ ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯅ ꯏꯪꯈꯣꯜꯁꯦ ꯀꯣꯏꯒꯦꯅ ꯈꯟꯕꯤꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯌꯥꯝ ꯆꯥꯎꯅ ꯀꯣꯏꯒꯦꯅ ꯈꯟꯖꯩ ꯁꯤꯒꯤꯁꯦ ꯍꯣꯏ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯂꯩꯁꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯅ ꯏꯁꯤꯡꯒꯁꯦ ꯂꯥꯛꯏꯁꯤꯒꯤ ꯂꯧꯈꯣꯡꯁꯤꯗ ꯈꯔ ꯐꯖꯅ ꯊꯥꯕꯤꯔꯛꯑꯣꯅ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯀꯟꯁꯜ ꯑꯦꯝ ꯑꯦꯜ ꯑꯦꯗ ꯈꯔ ꯀꯟꯅ ꯍꯥꯏꯕꯤꯔꯒ ꯍꯧꯖꯤꯛ 2024니ꯗꯅꯀꯣ ꯁꯤꯒꯤ ꯂꯧ ꯎꯕꯒꯤ ꯃꯇꯝ ꯑꯃꯨꯛ ꯂꯥꯛꯑꯅꯤꯗ ꯃꯊꯪ 2025ꯒꯤ ꯑꯗꯨꯗꯁꯨ ꯈꯔ ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯅꯅꯕ ꯀꯟꯁꯜ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯤꯡ ꯏꯔꯤꯒꯦꯁꯟ ꯄꯤꯕ ꯉꯝꯕ ꯑꯗꯨ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯃꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯍꯣꯠꯅꯕꯤꯌꯣ ꯍꯣꯏ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯖꯒꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯃꯊꯪꯗꯗꯤ ꯂꯩꯔꯤꯕꯁꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯈꯣꯞꯆꯤꯜꯂꯒ ꯇꯧꯁꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯋꯥꯔꯦꯞꯇꯤ ꯇꯥꯟꯅꯖꯕꯅꯤ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯗ ꯂꯩꯔꯤꯕ ꯑꯌꯥꯝꯕꯅꯗꯤ ꯑꯍꯥꯡꯕ ꯑꯣꯏꯔꯅꯦꯕ 90%ꯗꯤ ꯍꯥꯡꯉꯤꯅꯦꯕ ꯅꯠꯇ꯭ꯔꯥ 10% ꯑꯗꯨ ꯑꯃꯨꯛꯇꯪ ꯑꯣꯏꯔꯝꯒꯅꯦꯕ ꯍꯧꯖꯤꯛ ꯏꯊꯩ ꯂꯧꯈꯣꯡ ꯐꯪꯗꯕꯗꯒꯤ ꯁꯨꯃꯥꯏꯅ ꯃꯥꯏ ꯄꯥꯛꯅ ꯄꯨꯊꯣꯛꯏꯕꯁꯦ ꯌꯥꯝꯅ ꯄꯥꯛꯁꯟꯅ ꯇꯣꯉꯥꯟꯕ ꯚꯦꯔꯥꯏꯇꯤ ꯑꯩꯈꯣꯏ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯨꯃꯥꯏꯅ ꯇ꯭ꯔꯤꯄꯜ ꯀ꯭ꯔꯣꯞꯄꯤꯡ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯐꯥꯔꯃꯤꯡ ꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯤꯡ ꯇꯧꯕ ꯌꯥꯕꯁꯦ ꯑꯗꯨ ꯏꯔꯤꯒꯦꯁꯟꯁꯤꯅꯦꯕ ꯃꯔꯨ ꯑꯣꯏꯅ ꯆꯪꯉꯤꯁꯦ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯏꯔꯤꯒꯦꯁꯟꯁꯤꯅꯤ ꯍꯣꯏ ꯍꯣꯏ ꯏꯔꯤꯒꯦꯁꯟ ꯐꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯀꯣꯕꯤ ꯊꯥꯔꯤꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯊꯥꯔꯤꯕ ꯑꯂꯨ ꯊꯥꯔꯤꯕꯁꯦ ꯁꯤꯅ ꯂꯧꯈꯣꯡ ꯑꯃꯅ ꯈꯟꯈꯤꯕ ꯁꯤꯗ ꯇꯨꯔꯦꯟ ꯑꯃ ꯆꯦꯟꯕꯗꯨꯗꯒꯤ ꯈꯤꯇꯪ ꯏꯅꯤꯟ ꯐꯪꯕꯗꯨꯅ ꯐꯩꯌꯦꯕ ꯍꯣꯏ ꯍꯣꯏ ꯑꯁꯣꯝ ꯅꯪꯕꯁꯤꯗꯤ ꯑꯃꯠꯇ ꯐꯠꯇ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯋꯥꯅ ꯍꯣꯠꯅꯔꯤꯁꯤ ꯑꯔꯦꯝ ꯃꯥꯡꯉꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯥꯏ ꯄꯥꯛꯅ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯍꯥꯟꯕꯁꯨ ꯀꯩꯅꯣꯅꯦ ꯍꯥꯏꯔꯦ ꯏꯆꯦ ꯀꯔꯤ ꯃꯣꯠ ꯂꯩꯕꯤꯒꯦ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ꯭ꯔꯣ ꯀꯔꯤ ꯁꯨꯃꯥꯏ ꯊꯥꯖꯗꯅꯀꯣ ꯁꯨꯃꯥꯏꯅ ꯂꯧꯕꯨꯛꯁꯤꯗ ꯍꯋꯥꯏꯁꯦ ꯃꯔꯨ ꯑꯃꯈꯛ ꯇꯥꯈꯤꯕꯗꯨꯅ ꯄꯥꯝꯕꯤ ꯑꯃ ꯑꯣꯏꯔꯒ ꯆꯔꯣꯡ 5 ꯇꯔꯨꯛ ꯄꯥꯜꯂꯤꯁꯦ ꯅꯠꯇ꯭ꯔꯥ ꯁꯤ ꯃꯥꯏ ꯄꯥꯛꯄ ꯑꯍꯥꯟꯕ ꯍꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯕꯤꯔꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯀꯣ ꯑꯗ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯦ ꯃꯣꯏꯒꯤꯁꯨ ꯀꯃꯦꯟ ꯈꯤꯇ ꯂꯧꯖꯒꯦ